Hello, I giving Baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige na magkatagachari. Agi prathna di nahak na takdi ba wapaw ang sige mapal na isorbo hinanung siba amasung mahaki mi aduga mahaki singlup hinanung siba sini. Diba hak na nahaki na pamda nolukchoning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhandigan. Adu ba wapaw sige mapal na. Nakagising lupa hinanung siba, nakagising lupa luching musing hinanung siba, adu quite maru oina, isori matik mangalig na magtihingba punsi da chakot pa adu, eki pradhana ni. Ibang umaki wapaw, taminas. Surbathagat cheri adu gasi matam masi khudpina bibasi ma ki thauzalam sung siba dugi mapana ni. Mabuthagat cheri mayam hakluna hanba kurin thepa manga da hanglupi. Do handling da mamangi sandi da ikoi church ki member haiba sikari no haiba dugi matang da ikoi taminakre Christian or abadi local church amada join to da aduga aduda yaw da sukya ya de haiba da khangminakre aduga ai Christian ni har koilaw na Christian oibante kanagu mamna Christian oiba targadi singlu amada yaw da aduga singlu ki mi sing adun mahagadu mahadi Christian ni sargagi nagrik ni Jesus Christ bu taibang pan ba sak tak liba passport par mi aman haiba local church so da utkadam local church yaw da na ai profession adu karigum matam dadi aseng ba oide aduna kana amatna Christian is never independent of a local church Christian ama oiba targadi haiba Christian adu thajaba mi adu singlu macha haibadi local church ki ningkha tamasu oide singlup ta soidana yaw kadobani adu singlup ta yaw na bagi maram se siba kana phumna ba mafam phangna ba singlup ta yaw kadoba se luhong matam na mayam chang mateng pangwina bagi damak nate luhong bada mayam pun lakpina ba adagi di kari hai ni simi da mafam phangna bagi damak nate singlup ta yaw kadoba singlup macha da soidana yaw da bagi maram di Yesu Christ bu kan bima pu musung Prabhu ne thajabagi maram na khaktan haibadi Yesu Christ bu kan bima pu amasung Prabhu ne thajabagi maram na mahak adu ishorna mahaki imung mangde yogle ning khatam na thadokte adu har bim manung adu local church ne singlup ne adu da soidena yaw ko tawani haibasi ki matang na koina mamangi sanida tamina khre adu khaktam sunatana singlup amada member ama oiba taragadi harba khudimak singa adu amaga nungsina ba imung ama oiba amaga nungsina ba amaga thogot ba semgat ba pap haidok ba pap chumthok ba khudingmak singa adu tawgadabagi matang adu dai khoina mamangi sandi adu tamina khre aduga singlupta pungadoba singlupta yawgado mi adu Christ kalbi mapu musung Prabhu ina thajaga baptizer mi sing adu khaktana singlupta yawba yagani aduga mari leinai ngasi nimite khoina yengminagado bo singlup ki warakpa church discipline adu membership se kaino asamba londa da singlup na nahaki damak daita khar loba aduga nahak na singlup ki damak daita loba you responsible for the church and church responsible for you andu church membership ni aduga mari leinai church discipline ani se kya gi matik mari leinai bano hai hai boy ba targadi without church membership there can be no church discipline church membership leitana singlupta saruk ama oidana singlupna warak pibagi adhikar singlupta leite aikona dark singlup se embassy ni outpost na kaino tawse sergina ring haino pina adu maina utlaba singlup ki authority ki makha da lairba sing adu khaktang da haiba church ki discipline si toba yag adu gi adhikar singlup ta le adu ani si chatmina ba mathau tai adu ani si kaidonung da khaidok laga chatpa sungchat chatte ani maksi amat ona chatminai without church membership there can be no church discipline adu ngasi text changmina se tongan badagi charap ni yengani 1 Corinthians chapter 5 verse 1 2 8 haibasi Corinthians singlupta aikoina uba phangba pap makhalamani haibadu da polna Corinthians leiba singlup aduda chaiba adu singlup aduda khu sena bi damak haibani why singsit munna aikoi wakhal to mina se mafam asida polna haibasi singlup ki elder singdu da haide haibasi elder singdu da chaide adu singlup se kanano Christ thada kram missing pulli basing khudim sing adudane nakhogi narkan nupi lana ba lei hai na missing na chumna tamlare asigum nupi lana ba asi atopa jat singi marakta ming phawa pannade madu mi amana mapagi nupi bu lawre adu asigum thabak tawkhiba mi adu nakhogi narakta lawthok na ba teng thana oibagi mahutta nakhoina chawthokle aigi onadi ai isan nakhogi narakta yawdrusu aigi thawana di nakhogi loinari ai sana yawrabagumna asigumna thabak tawba mi
adu aina hana wayenkre akhoi ibungo Jesu Christ gi mingna khoi ga aiga thawaina ibungo Christ gi pangal ga tinaba matamda asigumba mibu mahaki thawai ibungo Jesu gi numita kanbinana ba mahaki hakchang manghan ba yana ba saitan da sinau nakhoina chawthokba asi aphabanate hamai khajiktana yam matum apumba kam kadali haibana khoi khangdra Marmaduna Nakoi Hamayao the bo oir banina, Nakoi Anoba tot laba yam matum oinanaba, Nakoina Ariba Hamayadulok togu. Maram di Aikoi gi Lantopi bagi Chakhang oiba Chrisadi Aikoi the Mag Irad cre. Marmaduna Aikoi na Chakhang ba adu Ariba Hamay, Ying Tiba Amasung Patabagi Hamaygan Nataduna, Pukchel Sengna Amasung Achum bagi Talga Loinana, Maxi. Asi Ishwar gi wahaini adu haiba asimak aikhoina loksun boisun prarthna tawsi nungse besor aikhoina gi wahaida lakchari aikhoi nako hangdokpiu aikhoi thamoi hana tharang tobi nasigi numita singlup gi warpa church discipline asigi matang naha gi wahai gi mapalna aikhoida mexing utpi amsung takpi Jesu Christ mission nature bani amen Church discipline. Tanar mani akoi mayang marakta church discipline haina. Adum singum dum panabale singum warpi ba. Adum har ba singum warpi ba habase karino. Bible la singum warpi ba se karamaina uba phagi. Ambe church discipline se karino hani yeng drangai mamang na church discipline se karin nattabano haina hana ho yeng mis. Ambe church discipline se laman kumba kitabang nate. Khara nungsidaba khara nungaitaba oiba taragadi discipline pi ne ba ko he thiba mi sing lai. Chain boy bida compulsory church discipline period akhoi adum khangna tanara bangakne adubu nungsinabagi term da pi de basul lai adubu khara nungsidaba mi oiba targadi namna pi basudum lai khana balaitana ham da khoi make sing khangna do church discipline haiba asi laman kumba natte aigi pen da badu kana gum amagi mathakta haithawa natte adu church discipline natte ani subada church discipline haiba se hatred natte it is not hatred yeng thiba natte Aduna high church discipline asi aikhoin ayamba singlup singa adum singlup sing labor oramba oi batagadi hana karamba church sing du yengbo oi batagadi church discipline labor later ai adu matang na kaya khangjade adubu singlup ayamba da high church discipline asi either neglect over natragana worry thama mayek sing handaba ama ani sigi mark ama dum le pura neglect thokhiba ama pap to mi ubo oiba taraga su silup ki elder ama oiraga nupi phuba silup ki elder ama oiraga yu thakpa du khana je adum ubo oiba taraga su nungsibagi term da adum thado ga thama completely neglected adubu nupi chen bu ma khudimak sing kanuma to adu tawdba ya de haina nupi chen bu ma do khatang discipline tawba adu gumba khatang thamba either neglected or gray line amone chingba Sinasing hai ba ani asima extreme ani asima Bible gi matung in ma singlup ki war pi banati adu ani mak tu lali taroi da ba mani adu gi maong da khona church discipline gyan tab oi ba targadi madu aran bane adu hai ba church discipline se neglect or ba mane kai gi mak neglect or hai ka maram khar le yan han ba de si mi se ne waru oi ba targadi church member han da kani han ba ki ayam ba elder sing da adu committee members ne quality ki ba se ai khoi discipline pi ro ba targadi mi se church kar aroi ai khoi mi kunthra karam se ama khan thagradi kun mapan khatang ai adu kunthra mak to loi mak tai pi ba kang buram targadi kun mapan khatang na tar pe ne ama le tar pi ar hais adu na di pi de ba na pai paisa amasung mingchat pa ma gi maram mingchat kai da aina pastor ni da asuk ki mi lai ai khoi na si gi committee member pai nge chai da mi asuk lai paisa asuk phange adu gi da makta aduna discipline taw bo oiba taraga di mi kara ro ha agi akiba paisa yam la ro ha gi akiba adu gi ai khoi se mi na nungsiba mi Christian hai ba si di nungsiba thal hai na bani asi taw bo oiba taraga khoi se ka ma mi nungsiba na khan gi hai ba si gi akiba se maram or ga aya man church Adu aikhoina khangera khangmogera pamgera pamoigera hariba aikhoina neglect toba aduna Ishwargi ningthau leibakta adu Jesu Christ ge apaba wa paunda aduga mi singda thajaba singna oigadoba Jesu Christ ge ba saktam aduda kali taisal hariba aduna mingdege ba Christian mayam pothoe hariba aduna self righteousness masagi dharma chen badu chauthokchar ba kakama ai tait kalina ai church kaina ai adu tawina hana haraka laiba adugumba yauna taba adubu yawman ba hameng mayam sinup to lai
aduna maram oiraga asengba Christianity da aduga asengba Jesus Christ gi saktam da kaidore kali tesele aduna han hai kibidu mingtagi oiba Christian sing asi asengba Christian sing gi damakta cancer lena aduga pankhakni nominal Christianity is a cancer to true Christianity adu haiba khudimok sing adum ngang le adubu singlupta yengado ba miyeng singlupta tawgado khudimok sing neglect tawurina there's also a hole amadum le singlup singda aduna haiba asi Bible da mayek seng aikhoina uba maramna aikhoina soidana lumna amasung luna logada babane adu aikhoina orakado singlup asi dasu ai mamang ki so hajak aikhoi apo wapau luna lawi aikoi nona pokba kaina luna aran kum luna lawi Christian oiba amma aiba aikoi luna lawi church kaino luna lawi church ki membership luna lawi aikoi church ki discipline su ko luna lawi aduga sinu basada yakadru be sinu naw sing mafam basada leibo bita nakhoi su yamna luna do wai pam maram di singlu basina local church aduda like ba thajab singna afa waba karino iswar karano Jesus Christ karano singlu karino aran khom karino nono popo karino sinu ki membership of karino hai mayek sing na khalak matam adugda khaktani singlu asina taimang panma gi mamang ne Jesus Christ gi matik ma adu mayek sing amasung mayek lana aikhoi gi ubu phangadoi we are in some way non-conformist aikoi taibang panbaga singlup gi marta mayek seng ban lai ama lai pham thoe singlup ka taibang panbaga tongan pham thoe adu gi damak ne hai khudum sing je luna lobo darkar lebis adu kai hai thabak sing de koi line lobo oiba taragadi singlup line lobo oiba taragadi singlup ki members basu line lobo oiba taragadi church discipline line lobo oiba taragadi apa wapa line lobo oiba taragadi aikoi ne singlup amoni leiba oiba taragasu akoi bada leiba thasri ba taibang pa se leiba Jesus Christ khangri mi sing asi gi marakta kenam kaya meklan uba phang aikoi gi makaubi adudi yamna distinct oi you are the light of the world nakoi taibang pan bagi mangal ni nakoi taibang pan bagi thum ni thum oigadau bani mangal oigadau bani pamjagana yai kasukai di pamagadi oyu haibanate nakoi aduni kari mangal ni aduga thum ni Jesus Christ yam clear oi harba khudimok sing do karam matamda taibang pan magi Jesus Christ bu khangri mi sing isor khangri bu mi sing karam matamda mayek lan urakani hain hai boy bitara gadi ham khudimok sing ko lu no ni pa ado church discipline hab sigai no church discipline hai ba si nungsibagi thawong amani karam nungsibagi thawong singlup na warak pi ba hai ba si singlup ki mi singna papta tarba chil inau amabu pap adudagi pukning honglaklaga achumba romda chalaknabagi damakta tauba nungsibagi thawong amane church discipline is the act of love exercised by the church to a brother or sister who have fallen in sin so that they might turn back repent from sin and live a godward life amukana sing warakpi bhaiba si singlupna papta tarba ichu inau amabu pap oi pukning honglaga afaba ishwargi oiba aningbuda hinglaknanabagi damakta pangthokpa tauba nungsibagi thawong amane it's an act of love it's an act of love aduna ngasi text do ko yengmese 1 Corinthians 5 Corinthians lu to nupa amana magi mapagi nupiga haibadi mamaga stepmother ga leiminare karam haina nupa nupiga phataba mari sing de chatchaniraga haiba si leiminaiba adu pap ne haibase mayek sing ne khanglabe aduga haiba pap adu da Corinthia gi sinubasna uba oiba targasu kaido makoina haiba aduda haiba mi adu hojba bodum singlup aduda lakhalaga sing adu dum pullaga chakhang charaga adagi di ordinances sing adum saruk ama yarga adum totsinnerga adum lei pap tauna aduduna kaidore aduna singlup aduna mi adu waratabana maram oiraga pap taru mi duna so aina taru kaisu kaidabo ori hanum khalakanda adum laiminaba dum adudagi singlupsina kaidona hana haibo oiba targadi ma mamaga laiminaba oiba taru gyan tajarakani no man natraga no modi asu matam maong chulembe ishorna sopi matam ishorna warapi matam ma hongjarakani da kaina koi nungsibagi mi sing nungsibagi sorna koi ne ning aduna kari gidamak tuna suman tar putho kari dak phamna thum jaslero kai kana de ma de ji paap ne haba khang kari guma khar dum rang mai man tawris adu mong lebe adu pol gi wai sing yam make sing adu asiguma thabak dau ki mi adu nakhoi gi narak ta lauthok na ba teng thana oi bagi mahutta
nakoina chauthokle makhat verse 5 it's terrible howji ki matam dai taragadi Paul do howji tholokan howji ki lay mi sing sida postmodern Christianity lay mi sing judge binor ki mi sing sida hangbo oiba taragadi kadori Paul you are very judgmental nangji nangadu adhikar aigonda kale haina Paul hai wasam asigi mibu mahaki thawai ibungo Jesu gi numita kanbinana ba kaidawa mahaki hakchang manghan ba yana saitan sino see haiba asigi maong asi karigam Paul na karigam asukyam na luna lawse karigam Paul na church discipline pap torba mi adu thajabasingi sanguratagi pura to khai halaga pura lamna thamaga mahagasi thajabdaba amagumna treat on saitan phela bi dam hai baje karigam gadamak na hai boy bita number 1 the gospel demands it Jesus Christ ki apa wapa on demand tawe kaidoi I create a message matai come just as you are and he will save you just as you are it is true nang na Jesus Christ lak mat na nang no oi phim aduda na ki pap sing adu galana na ki matik cha da sing adu galana lak o aduga ibungo mahak na nahak pu kanbini adu aphaba wapa ni adu achumba wapa ni I create na ibungo mangon lak na gi demakta Isan isa senggup so amatan ngamde adu Christ gi igi mapalna aigi papsing adu lena papsing du kopi na bagi damakta aibu ibungo na kaubi bani adu ahan Jesus Christ bu thajabani adu kanbire adu oiba targadi you might come just as you are nahan oiba phim adu na Jesus Christ gi mapna lakhiba yai adu bu you cannot say just as you are nahan lakraba Pap ki mong oda nahang Jesus Christ bu kanimi mapu masung prabhu na thajaba oiba taragadi adugi mong oda leiba sunyaya change is mandatory ahong ba punsi haibadu soidana udaba tappa yai matam changba yai adu it should be evident from every Christian thajaba kadang magtaki aduna karigidi magna sengadi karigidi magna Ephesians chapter 5 akoina yamna toina yengba mafam ne ngasi su yengse Aikoi ibungo man Jesus Christ ki igi mapalna kanbira ba adu mahaki igi mapalna amasung mahaki wahai mapalna aikoi nungti demi khuding ma ki sudopi amasung chamthopi bagi maramna ne because as we are justified we are sanctified aikoi chumhan bi man aikoi senghan bi bane adu haiba aseng bagi punsi da hinglaba mi sing aduna adu Christian sing adu mai yamna sing bane aduna Ephesians ba manga da kari hai mandu kun manga da khoi yengse Mapuribasa Christian as singlupu nungsi duna mahak masabu mahaki dang piki badugum na nakoina nakoigi nupi singbu nungsi kaya mahamas da koina ubo pamje su Christian na papsin mananga masung aibu kanana bugi damakta mahak na mahaki punsi edu maki I edu taduna aikoigi damakta sahi lisingani yomang na sivi kra aikoibu kanbire ba sakari damakta why would the Son of Man died for our sins why would he save us kaya na man aikoibu kanbire dalu bise masi mahak na wahai gi mapala ising na chamthoktuna singlupu asengba ohenna ba amusung sengyong na bugi damakta ni maldi singlupu chusin ba natraga kusin ba natraga asiguma kari amatta yaudana adubu asengba oiduna amasung amakpa leitana matik mangan leiba singlup oina mahakna masamakta kachanamge Yesu Christ na aikoi paptagi kanbiduna aikoi da aran khubam pina biba adu aikoi gi papta adum hingna bagi damakta nate aikoi bu papti kanbiba du pap tawna ba khoi bu kanbiba nate aikoi bu papta gi dharma chenbromda aseng da badagi aseng bromda khoi bu kanbiba ni adu haiba kanbibagi thabak sengdokpibagi thabak adu ibungo magi thawaina Jesus Christ gi igi mapalna adu ibungo magi wahai mapalna nungti nimi khudmagi thajabsing adum sudokpi adum chamtokpi adum senghanbi kari yamakta ibungo magna asengba amakpa laitaba kusinba laitaba adugumba singlup amma ibungo mahang masangonda present tawna damakta adubu hairiba asengba aduda papna amakpa purapa aduga haiba papsing adu sudoktaba chamthoktaba aduga purge tawdaba maru phang thatabe asingtagi aduna Jesus Christ gi apapa wa pauna aikoi bu kaubiba asi aseng bagi punsi adu aikoi bu kaubiba ne adu aseng bagi punsi ko hingpham thoi aduga aseng bagi hingdaba maramna kana gum mi ai Christian ni haina haiba oiba targasu singlupu thawoidaba singlup ki thajaba singpun bu thawoidaba aduga pap te te leba habitual sin adu mi te te leba adu masani Christian haina kaujaba haiba missing aduda singlup na nasabu Christian haina haiba oiba
तारगसु नाहकनि हिंगलिबा पुंसि महिं नाहकि लेलेबा पुंसि मोंग अदुना जिसु ख्रिस्टगी तुंगिन बने हाइबदा मतिक चादे अदुना नाहक क्रिश्चियन हैम्स अखोना थाजदे that is what church discipline does जिसु ख्रिस्टगी अफ वापाउगी डिमांड ने ख्रिस्टगी अफ वापाउ थाजब मी खुदिमंगना सेंग असेंग पुंसि दिंग मरमदे करिनो first Peter chapter 1 नखो असेंग बोयु मरमदे आई असेंग बने it's a demand ani subada Singlup ki discipline asi church discipline singlup na warak piba asi soidena tawdabagi maram karidamak to haina hai boy bata hargadi singlup asi Jesus Christ thokpa maha ki sakhi taibang pan ma thum amasung thaumai oibagi maram because we are a witness of Christ in Matthew chapter 5 verse 16 13 dagi pasi nagoi malam gi thumni abu thum ma mang khrabdi keramna madu mahau lehingadage madu karsu kanadre adu hundoktuna misingi makhongna netsil nakhoi taibang panbagi mangani chingka laiba sahar lot pe ade misinga thaumai tharaga thum makha thamnade adu thaumai makhong mathakta thamduna yum manungda laiba khudim ngal halli madosuna misinga nakhoi gi afaba thabak adu uduna sargada laiba nakhoi gi napabu thagatnaba nakhoi gi mangal adu misingi mamangda ngan sanu mayek sengba Christagi yathangni asidagi hen sengba kariyamta lekte adu aikoina singlupta church na singlup na work ba church discipline se tawdabagi maramde aikoi amaga asi ni amam khudimak sing ase isor khangdaba taimang panda Jesu Christ gi maithong utliba andu kadoriba isor gi matik mangal khoi afaba thabaki mapanga uthoknabagi damakta leidaba nagrik sing ngaktani aduna asi aikoi pusdagi upham thoi aikoi ngangba wanga aikoi setpa phi aikoi leiba maong aikoi khanba wakal aikoi yengba khudingma adu asi haina singba si pa machet amata yadba pa machet amata do biana perfect oiba church haina hairagadra natte adusunate adubu perfect oiba tarasu ibungo ma ki wahai gi mapalna aikoi bu adum chanthokpibagi mapalna aikoi dagi asengmagi punsi upham thoge kai gi damakta ibu ma gi wahai khaktung nate aduga aikoi gi nung ibu ma gi thawa el laiduna aikoi hena asengba punsi adum suibagi mapalna mayek yana sing rome nipan padu kunipan amasu kunmapanda ibungo ma na pu nungsiba mi sing adu kaidoba Jesu Christ gi saktam ol na gi damakta maram khudimagi thabak subi aduna haiba du Christian amagi pusda achum amasung asengba oiba maramna mapung phaba sanctification mapung phaba asengba mapung phaba tongan boda khodi uba phangda oiba tarasu aikhoi punsdagi asengba gi punsda upham thopan aduna haiba du uraktaba matamda haiba aikhoi punsdagi uraktaba matamda haiba du ai punsdagi adu kanaguma amadagi punsdagi singlup aduna uraktaba matamda asengba du chakhatbagi punsidu ubagi mahutta pap hena nungsiba pap ka yansana punsidu hena urakpa matam adune singlup aduna nahak asi Jesu Christagi tung inbani haina haibada thazade adu church discipline adugi maramgi damakne maramdi hangna introduction high crab adugumna mingdagi ba Christian si asengba Christianity the cancer gi masak adugume aduna hai ba cancer aduna hakchang aduda Christagi hakchang aduda attack tortingi mangna hai ba cancer adu kakhalaga langthokibena singlup adugi maksu phai adugi su mathakta Ishorgi nimthole baki damaksu hen matik mangal oi aduna silnaw sing hai ba sing asi maramgi damakna khoina singlup ki work bi tawgadoribas isam hai ba oi batagati singlup na kargi damakton work bi thabak tawgadoribase papu lum nam sing luna lobagi maram aseng punsi du chakhat minagadubagi maramna aduga aikhoi Christagi matau loba Christagi saktam do onthokpa mi sing am ogidubagi maramna aduga aikhoi gi punsi asi Ishorgi damakta sargata na chatpa mi sing amam oina hingbagi maramna singlupna warak piba haibasi lumnam sungluna lawdabu doi oiba targadi karam hai singlupna warak dabu mongsa agona mathi da khu ubu phangi Matthew 18 verse 15 da khu yengmis karam hongda singlupna discipline tawna haibada na kina china naw na thakta pap tawrabadi nahang mahaki marakta mahaki maran adu khangaldo karugumba nahang na hai madu mahang na tarabadi nahang na nachina naw adugo amuk phangserban adubu nahang na hai badu mahang na tadrabadi
Saki ani natraga ahumgi chindagi wa khuding lepnanaba na kalona mi ama natraga ani puduna chatlu adumna khoina haiba mahagna yadrabadi singlupta elder da haide pastor sing da haide deacon sing da haide adu kanada singlupta hayu adu singlupna haiba phawba mahagna yadrabadi nangonda mahag atupa jat amasung khazna athabu mi ama gumoise sei process ni karamana ko church discipline tawani yan hambadi Mr. XYZ chawbana pap tawba ma ina ure haiba pap do ishor gi haina maxing ule adu pap ne hatte taw thajaba ama oiba tagri taroi do ne pap adu aina ure ai yan hamba thabak sik adu gi maram da mi ni wa ngang na banate adu ga church label label sing chawdu do hoine chawbu do adu do hoine chawdu adu do hoine mi bring chak thile haiba nate adu han nate yan hambadi chawbu du ga phamina chawbu nang na tori badu ishor gi hai matungina chumde lale adu gi nang mai on puning ho adu chawbu ta oiba taragadi adugi matamda case close chawbu gi pap adu aina kupsan bire ma puning hong maram aina chawbu hai chawbu puning hong dre adu oiba taragadi adu bada phawba ai gi thabak se miwang ang na ba adu nate aina thajaba marup tragana mature or believer ama natraga ani puraga chawba phamina gani chawba sigi tabak se tawnu phatte ishwar ya de sam na hai church ka da bagi church sunga ka ta khalas chaw adum sunga reason sungbi bi dana reason ama sa sunga ka ka ne khalas chale chawba ga church ka ka nan ka ro shor gwan se se adu chawna puning hong ga church ka ko oiba tar ga de case close adu miwang ang bagi thawai adu bo chawna ta dre adu oiba taragadi next step ta witnessing adu kulona singlupta haiba elagim pana singlupta members meeting ha laini adu hagi chawba se asi tawre aina so haire ai marup sing salaga hair mark church ka marup sini adu hojik mahag se singlup ki mayam na chanbiduna mangonda asi paak matang na wari sana pa adu dagi responsibility do kana dagi or sing to mi amang lone mak oire aduna chalan chawba ko wari sana gani adu ma puning homework or case close adu dai yadam oiba taragadi then discipline singlup tagi lothok excommunication singlup tagi lothok wi thok to asini ni mas adu bu pap khuding mak adu gi tawba pap khuding mak adu gi man lone mo sakani haibasu laite mamding asai 1 Corinthians 5 te ubodi kaina haina haib oiba tar adu di pura kare hai sabak phakla pa amo isam sam haib oiba ai khoi church amagi marak mi hal haina kare adu di nang mi hal lodo phatte adu toganu haib oiba tar gadi adum la mamding pap ta weight leba pap sing adu khoi mo sing di khudakta nupi lana bagumba mi hal bagumba kare hai gani state issue na national issue oiba pap bank robbery gumba adu matter khoi mo sing yang max na red court hand oiba tar adu di hoi church discipline khoi ke begin lai pol na hai ba adu gumna Jesus Christ ki process ke pol ki process ke khana ba se kain hai ba oiba tar di amma di spectacular oiba pap oiba thai ba adu isor thas da mi sing se tauri ba adu isor thas da mi sing marang hai lai ba adu ga gentiles ma hai pa da ma wari sana ba ikai ba tukut ba pap oiba ki maram no oiragani aduna church discipline asina members sing asida member wakadu bachil now sing amma sing ai koi luching ma sing sida kai ta kun hain han boy ba ta gadi church discipline sing lu mang the miwa ngang na bagi maru du phukut pane mi tungda mang dana ma tungda ma ngang na bagi wa asi jaga amata sing lu to laifam thokte nungai ta ba lai boy ba ta gadi prarthana tawraga mi duga sengdok na ba mi dugi maramda XYZ mi ama hekta da ai ngonda leba nungai tabadu atoba mi amda yohan ban nataba adu ai nungai tabadu nungai triba mi duga phamin naraga haidok na ba sengdok na ba prarthana tawin ba adu lotion ba aduna yan hamadi ai khone kari gumba niwa ngang na ba chibon tawna ba khudimmak sing aduna khone tawibdo kari amma te pap no chil inaw sing Bible da mi hat pagi pap ka aduga chibon miwa ngang na bagi pap ka ani mak level cha mana bada thangli sure you haina ai ba pam na te miwa ngang na ba adu hai ba khuding mak sing adu church discipline asina eradicate to gadu miwa ngang na phone church aduna wari ma lai badai moi ahum wari samin na matam sida fourth person gi matang da wari sa adum sanaba adu gi nupa ma makhong hamning na sa makhong hamning ba sida sataba mas mi ma thok dum ngai kari no
kari tawran haraga ai chakhranu ai gi man wari sana ko male adu singlu manung do oibe yade adu Christian sing do oipham thokte aduna haiba mong sida ngasai nim da khoi yemani sa chawak ba sing do ne adu ga karamba pap da silup na warpa gi thabak tawgani warpa gi thabak je pap khudim mag shodana warka do gani adu warpa gi thabak asida kariguma pap khudim ma ki discipline adum tawbo oiba targadi silup na examination dum tawbo oiba targadi ngasi mesti laibo ko mag discipline loina mag matik chaw da natane nabol to kam pe dekhoida awok to kanam to leite mi wa ngang to yam nungai puk than ba kangmu yaure bane pung len ma khangau ponte nungdang pung baro ta do khangau ponte nungai bagi changda see aduna pap khuding ma welcome thoge adu haiba work with discipline haiba is the aspect ani lei haiba aspect sida formal haiba ma informal haiba ma informal discipline se karam grammar haina haiba oiba da ga ekoi personal devotion wapao sandokpa ekoi masan wari san koi musing se informal discipline ngatan kari demak informal koribino haina haiba gi maramde ibungo ma ki apa wapao adu sandorakpa matamda ai gi pap mayek singhanne aingonda leiba pap sing mayek singhanne hai badu tawribadu ishwar ma ki wahai gi mapana adugi pap adudagi pungning hongna piba tanja personal devotion to matamda bible isana pap matamda or sermon tap matamda khudumusing de khoida adum thoge adu informal aduga isil na phaminaraga wari sana matamda or ama punsigi matang share torok matamda struggle sing share torok encourage sing challenge sing khudimusing kari no haina hai or patagade informal maramde mi amani hingiba punsi mahing aduda prathna gi punse khudum am oina hai or patagade isorgi wahai tatna meditate to ba isorgi wahai da lumna musung luna loba aduga hinung thil kha da meditate to ba itil na amagi testimony mata ba adugi pan magi punsi isorna thabak tab matamda isorgi wahai bu thawai da ba bible pawai pa da boy to mi tune asi oidego empowering conviction them that is informal discipline adu informal haiba tanja sing aikoina haiba pap aikoida ishorgi waina mayek sing lana magi waida ge masu magi missing di uholiba pap sing du punging hongba formal haiba sina karma haina haiba oiba targadi haiba ngasagi step sing du wari sanaba adu ke trimo sing adu informal gi marne formal kan wan da sing haina haiba oiba singlup na khanglak adu ge singlup na warak pagi matang adu singlup na naga sing ngasidagi Yesu Christ gi tungin mani haina haiba aikoina thajade nak ki chin gi haiba wa haidu nang hing punsi gi manade haina hairaga discipline people adu ni formal discipline adu is announcing either ways aikoi loina mak discipline gi makha da ngata either formal or informal asina aikoi bu amu khang ning li basikari no haina haiba oiba taragade aikoi gi punsi da isorna pini bi ma gi thaujal ge means of grace kari mat ekoi senghana na ba Christ gi sakam hen onthok na ba amasung taibang pan bada Jesu Christ gi apha witness du oina bu gi da makta mateng pang men chule mo sing se aikoi neglect to pom thok aduna aikoi marak tasu ngasi ni me asida church discipline matang se wari chana matang aikoi gi marak tasu mi ne kanam ta na khangdama adu isa na khangba adu bible de mayek sing na pap ni haina utpa pap sin hui marak to bai lai bo ba targade sil now sing maskin minta ibung ma ki nung siba ki mapalna amsung apa wa pa oda ki mapalna haisri puning hongbe am hekte oibe thas da mi sing mari lena bagi matang su oibe pornography oibe sensuality oibe amma hekta oibe ibung ma ki thoujal hauji phawbada nangol puning hongna bagi matan pipi bas puning hongbe asidi adu ibung ma klena aseng moi punsi adu klena singlup amadagi punna ibung ma ki mati mal thokse Then kariguma nahang na Jesu Christ bu luna laura padi adu kariguma nahang apwa pa luna logo oi patargadi hai bu warning sing amasung singlup ki war pipa si line na hum thokte maram di hai ba sing asi khaki mapalna aikoina Jesu Christa adugi ningthijab maithong ma ki aseng ba ma ki dharma chen ba ma ki achum ba adu aikoidagi thajreba sing ogan and that is what make believers difference from the world aikogi asengba punsi aikogi amak payang do punsi aduga Christ gi damak chumna masung sengna taibang panna yes haibasu no haina mayek sengna mayek lana adu khongpham chek na leptuna hingbe punsi ado aduna thajaba sing amasung thajaba sing gi marakta chingba mayek sing la ine adu muthan ma patte adu gray line chingba su patte adun singlupi discipline haibasi karino nungsibagi thawong amane
पाप की पुनिंग होने से ख्रिस्त की तुम इन बद चुमनम सुंग सिंग इन नबुई दमकता यीशु ख्रिस्त की माइथोंग इथोक नबुई दमकता अदुना ngасꯥꯏ अकीब सिंग पैसा ला ओइदरा मी हंथगदरा हना अकीब लेब खुदिमुक सिंग अदु किफम थोकते मरमदी क्रिश्चियन हाइबा असि फुनस्ताम नकर पाप का लान सोकनरिबा असेंग पुंसी अदु पामलिबा मी अम ओइबा मरमना सिंगलुप के इचिना अम हेकना नरगना सिंगलुना डिसिप्लिन तबु ओइबा तारगदि क्रिश्चियन अम ओइबा तारगदि सिंगलुप थादोग चेलोय अदु पाप अदु करम हाइन अदु पुंगनिंग होंगदुना आई असेंग मुइ पुंसदा करम हाइन हिंगनी हाइन महाग लाकनी In some way, church discipline haiba asing mathajabana kanano sengdeba thajabana kanano haiba adu mayek senghana ishorna piba adugba means amasun asing mathajaba singde adum laigani singlupta aduga sengdeba thajaba singnade chengini khannaga chatkiba ma najaga saunraga chatkiba ma najagana kaigi hajana ga chatkiba ma खुदिमक सिंसे ओइनि अदुना आइखोना खंगदोबदे हाइम खुदिम आइखो किनिंगाय ओइदे ईश्वर खंगदब ईश्वर थाजदब अदु क्रिश्चियन इम मन पोलम बगी थौगल खरा तौबगी मिनिस्ट्री खरा यावबु क्रिश्चियन हाने खंद मिसिंग पुलगा ईश्वर खुरुमगदबगी महत्पुदी यीशु क्रिस्ट मयक सेंगना खंगलगा असेंग बथाजब सिंग मंगा तरा पुनबुदुन हेना महियाने अदुना चिलनाव सिंग किनिंगाय ओइदे करिगुमा खने अखोइगे चिलनाव सिंग मरता पापतबो उरगा अदु खोइना हाइदब ओइबो तागदि अदु नुंसीबा नते नुंसीदबने True love speaks truth. Aseng ba nungsibana achum mangangani. Feelings maru oide. Friendship maru oide after all. I couldn't himinagado mo si kraman hingi hai bo bida. I couldn't masel nungsina ba darkar lay. Adu I couldn't masel amagi pusna impression of the maru oide. Impression of oide ay si har bo oide ay ama na yun kali kan. Adu ay ma ingon mateng yam na pangbiri ma si paps in hire de ingon ma mateng pang lep kidra. सिंगलुप की लुचिंग मसिंग होने जाए कुछ वक्त खलने जाए कोई सिंगलुप से था खुदिंगी लाख पी मी लाए हाने खल टाइट लाख पीबा अदु लाख पी मी ना पाप तो ओइ बता एखोन खंद करी गुम एखोन डिसिप्लिन तो ओइ बता मा सागो तो मा तो की ओइ बता लाख म सुना अदु ओइ तागदि पीदर पीरोदर अदु गुम एखोन वखल लापे अदु वहंग अदु की पाउकुम सोयन पीगिनि ईश्वर निंग थोले बाक्ता पैसा मारू नते ईश्वर दरकार ले अदु बदु प्राइमरी नते ईश्वर के निंग थोले बाक्ता दरकार लेबा से टैलेंट यामना लेबा पैसा यामना पीबा ngamba mi du maru ne darkar leite aseng mi darkar le Jesus Christ bu make senga ta mi darkar adu kiningai oide aduga ai khoina discipline pi ba mi amada karam mong le khoina loina gani asi do khoina yamna gyan tamni ayam masing sing discipline bu pi ga de ta sokna samna ba yada ba si mangare kusti thung ba mi gi type ta no ai khoina khangga do de Kaya discipline singluk kiwar pi ba si nungsibagi tao amo oiba tagadi that should be seen from our life. Galatians chapter 6 verse 1. Sino na usa? Kaya papa taba mi mo parabadi tawai gi mi oiba na koi na pukning tapag lo na asing ba mi si chingkat pi nahak pusu temdana ba nahak nasa cheksil. Singluk na church discipline pigi do riba se mi do mang krasanu ta krasanu halak krasanu si krasanu haina haibigi man pigi do banate ai kana church discipline pigi do bagi maram se mahapu nung si bagi maram na amunga na mahak na halak na bagi da magtane in a way of restoration mahapu restore to gina bagi da thaza bada aseng ba punsil mahak na lambi se kedo lambi do lamuk na ro oi ba ta lambi adu amunga na lak na bagi da magta adu ka mana ekona loina gani hoi khena badi laigani Kena badi compulsory lagani. Han I ko yamna casually loina ma ko formally loina gani. Mi sing dum church dum lakani. Church discipline or the church ka bi ade ko adu ko adu laite. Church discipline lay ba mi adu thaja ba mi sing ga hena toina pun hum thok mi. Church yam toina lakum thok mi. Man de kari ba haina hai bo bata ga di mateng paang na bi. Aduga Har missing aduda discipline pangleba mi adu akoina nungsibagana mapu amona restore to bune vocal loine bigado bune wari sanagado bune khum amon haida ga de chawdu pap ta tawre ma discipline period adu oiba ta ga akoina mapu thengle matam buding phaminaba matam kuding haida hey nang bi pap tu karmai na ju khonare nang karmai pa adu degi thona ba kar kai ai karmai mateng pangbe karmai sim nang gi mateng pangbe karmai nang gi prarthna tobe sel now sing Singluk na mi amabu discipline pibagi adhikar dile. Adubu mi adu asing Christian ni amasung singnam Christian ni nang discipline period soil no Christian kan hybrid sing adu de ekoi adhikar laite. Mamle thajiba singi marak tasu thawjal dagi tap matam lai. Peter kadabe.
Yesu Christ ahun ni man yakidem adu ma kedem lai David Bathsheba ka tuminare discipline phangi sori kedewe ma lai ai khoi da thajaba kanano natra kanano have recognize to bogi authority singupta pi haina haiduna mi amase sarganang changoi haina haibi adhikar adu haina adhikar e khoi da lei adu bunhak thajabani thajabana te haibi adhikar e khoi ledu adu aigi judgmental thought lo self righteous thought adu ai de sing nang de amang bani haibi wakhal du gi thok standard na te adu ishori haigi ma mi mana thajabani haina hairaga magi punsidagi ishori wahaina haib mahaisin uba phangdaba oiba targadi nang thajaba natte haina haibadi adu haibani adu haifam thoge nang christian mande nang Jesus Christ ki tum in man adu haifam thoge adubu aran kumgi ultimate authority de singupta leite Christian ishora le ai khoi gi thabakti karigam mi aduna thajabagi punsi man hingak ta oiba targadi apa wa paud mon haibagi mapana ishorna gi aning mapam do kain haba tak pi bam sung tambi bagi mapana adu haibadu da si galade pan do ku haibas mai makes kina khoi low sin ba darkar le mafam mas koina discipline dar ba mi mateng pang ga do bodo ai di phare nang di phatte haina haibi wakhal na te karigo ai isana isa bu su them dana ba checksin ba lo na karam mong them ni church discipline le ne khara han thaba gumna yeng ba mit yeng gum ba adu even karigam hoi pap to indulge so mena khudi mak sin obe am hekta obe aduna checksin ba darkar le aduna singlup adugi daita adudi kaino haina haiba targadi discipline tar mi adubu amuk hana ishor da la ngam gi damakta semgat piba sagat piba thau piba prathna taw piba khudi mak sin adu distinction di adum laigani hana casual orambadu casual oi we can not refer to that brother or sister as brother or sister it's in now how refer to karam kan it's in now hai gani restore to matam karam matam restore to gani discipline pi rebami aduna ma ki punsiragi pap gi pungning hongbugi aseng masak adu sinup ki mi sing urab matam adu tha hong gi veldi nate tha taru ki veldi nate adu mahakna ma ki punsiragi ahong urab matam akhoi thajaba sing akhoi khuding mak sing ase akhoi isa ithantana pap sing lan sokna bangam loi adugi damak tene akhoi bu ibung amang local church thajaba marup sing thajaba isil naw sing pibiribis aduna aigi pap adu ai hakka amasung ai isil naw sang lona lan thaina ga dogone haib adugi damak tene church discipline isorna singup ta pibiribas akhoi amma toina pap sing aduda pap ta landaba pap ta lansung na missing akhoi proof odo akhoi ni adun har base akhoi gi wakhal lai mina baglo na pap lu na lose pap lum na lose pap tang logon mayam na tawnai na ha gi wakhal akhoi logum se Facebook ta khatang yeng obane kaino WhatsApp ta thar pa message ni status tu khatang ya ko yeng obo khaptani adugum bo hai adugum excuse lai gum se pap tu pap ni seng da badu seng da ni har basing se lum na sung du na loba akhoi amam o se har ba matam adu khatang da chil naw seng akhoi Christ ugani adu oiba targadi ason ba pap chen ba amasung matik jada ba akhoi degi Christ urabade akhoi kagam tin laiba pakro missing rana dos ipa shona ki aseng mane nasa ke singa bidam ko ibong na ha probu hu seng han bi na ki wahai mapana thawa simi thabok subi bagi mapana amasung thaja ba isil naw sing bu sisina bi bagi mapa ipa na hamna pung makachin jai Jesus Christ ngi ne jibin amen